Manipur News channel gi makai de gi mayam gi mapam de maroi pau sing picture whether Muiva sire haiba aranbani I am an ancient I am gi general secretary tungalan Muiva sire haiba social media viral oirakpa wafam asing matang da an ancient I am gi makai de gi lusing basig haksang karisut kai belekte social media da viral oiba pau ado aranbani hai an ancient I am na thadurba serial amada loop asigi lusing ba th Muiva ngarang mile oina lok thungba amadi dehydration tobudagi referral hospital da pukhatuna hospitalized tokiba lei adubu lusing basi haksang da kai hena sokchinba amadi mipaininga amata leite athu matamda hospital dagi discharge torgani miyamna viral oiba paw adu hazabiganu hai makha taba paw amada Mizoram dagi nupi angang taruki mihata sinaba amasung NIA na Mizoram dagi fare je bangwi angang ahum yauna miyai taruki mihata maru oina senabani haiba miyai ama NIA na Assam gi manung chanba kasar dagi phakro matung mihad asida maru oina senaba amasu Mizoram gi konung aizol dagi phabang amkre hai NIA na pharmi adudi Assam gi kasar district gi manung chanba Molangthol village dagi Langrongsang Mar Elias Rongsang ni miyai asi NIA na hokiba July 13 da aizol dagi phabang amkibani mangon dagi mobile phone sim card phat pangam kibolena mathau tawa thabak sing lakhot kre hai mihad asida mai rena Mar community gi miyai ani phagakiba asina Odo sida Mar community singna chathabani hai mayek sengle hairi amarom da kuki NP gi general secretary na thadorok pasel amana jiri bang ya kamai rena Mar community sing mi ani phakiba asi akan wong di yaning dia na pungtoroli phaki me ani bang misong aktani hairakli NIA amasung asang police ke punbi team amana jiri bang ya kamai rena Hari hai kiba Thanglinlan amasung Langrongsang Mar ani asi Assam gi Kasar district ki manung chana leiba Molangthol village dagini makoi ani mak basin manau ni nomagi apang thabak suraga hingjaba misam ni haina puki gi CSO sing asigi makai dagi yaning daba ulakli loinana makoi da criminal gi oiba background amata leite Thanglinlan Mar ihomna amadi Independent Church of India na elder oina leiba mi sakni makoi ani phaki wasina misam miyam da ka hena thong chathe haibagi mayak senglaba larbu khudamni Asirma kuki zo Mar community sing da chataba inhuman campaign asi kudakta lepkadabani NIA na phajang kraba mukoi animal condition amata yawtan thadorokadabani hai makhata paw amada suda leiriba kuki militant group singa MSA ga wari sananama thorang tokre suspension of operation suda leiriba kuki militant group singa union home minister mathang chayolgi hogolapura Delhi da wari sananama thorang tokre hai wari sanangadariba sida kuki nation organization yauna Kuki militant singi group singi lusing basing saruk yagadori haina North East live ki report amada hairi pawasigi matungina wari sanagadori ba ceasefire ground rule gi finalize togodori panbe yabadi suda leiba kuki militant group singa Ministry of Home Affairs ka sei asigi jun thadagi wari sanaba hoduna ngasi pawa round mari pangthokibani akal amaromda pawgi source amagi matungina di matungi seo hogolapda pangthokodori ba wari sanaba sida su Sangtokpa yai haina supalli nisingba yai Manipur gi hojik wariba kaulki irang asi maitei gi tuan ba organization ki ana tenga ka kuki militant group ki aga tunariba su agreement antokna ba mari lena bising da taksandara lakibani makha ta pawamda principal ani lemai matang di excel lokana mataksal ali hero ya secondary school da principal ani lemba gi matang da JDO amadi education department matik subsection lokana ba desam mataksal ali luk asigi general secretary Liteba Nongthombamna luk asigi mayai losing da pangthokiba pawgin pham amada principal ani lerambadana tana mathau masak khangdraba regular principal amadi mathau masak khangba engine mong da principal gi power paisaliba TS nimai gi mathakta matik chaba action lokot kadabani karigama action lokot tabat thoglabadi desamna lokopam thokba thorang sing lokotna sem chaduna leire man makata na hai hero higher secondary school da amang segi na member da SSDN da cover regular principal ama tharaki adubu SS nimai ko amana sei asigi me thari principal gi sign tobulena power Punama pasalamba lupasin thinare iramasigi matang na mai lena singna atubada excel lokot kadabani hai makha targo paw amada Manipur organ donation amasung transplantation da best award phangle organ donation amasung transplantation da Manipur best award pikre New Delhi gi Dr. Ambedkar International Center ngasi pangthokiba 35 suba Indian organ donation day gi thoramda organ donation amasung transplantation da Manipur best Northeast state amani haina lautotuna award ase Langthokibani Manipur organ donation gi matangda miyamna awareness pibagi thabaksing lokoliba amasung advanced oiba life saving transplant procedure sing da mai pakna lokolakliba thabaksing sakhangdana best award ase pigibani ngasi award langthokbugi thoramadu da Union Health Minister JP Nadana thoiba mitung oina saruk yaki state lenga ki makedagi state asigi health care professional sing hospital sing NGO sing hiram asida loriba thodang sing
ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁ ꯍꯥꯟꯅ ꯐꯒꯠꯍꯟꯗꯨꯅ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯀꯟꯈꯠꯄ ꯂꯧꯈꯠꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯁꯝꯃꯤꯇꯥ ꯃꯤꯁꯤꯒꯤ ꯖꯦꯑꯦꯁꯤꯅ ꯊꯧꯕꯥꯜꯗ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯤ ꯇꯦꯛꯆꯝꯗꯒꯤ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯝꯃꯤꯇꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯖꯦꯑꯦꯁꯤꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯥꯒꯁ꯭ꯠ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯑꯥꯒꯁ꯭ꯠ 5ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ, ꯆꯦꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯀꯧꯈꯤꯕꯅꯤ꯫ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯝ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯁꯣꯏꯕꯝ ꯖꯦꯝꯁꯟꯅ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥꯔꯛ ꯄꯤꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯔꯛꯇꯅ ꯂꯩꯕꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯦꯑꯦꯁꯤ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯃꯦꯔꯤ ꯇꯣꯝꯕꯤꯅ ꯁꯝꯃꯤꯇꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯧꯈꯤꯕ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ CSOꯁꯤꯡ, ꯀ꯭ꯂꯕꯁꯤꯡ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯀꯌా ꯃꯤꯌꯥꯝꯅ ꯈꯨꯠꯁꯝꯅꯔꯒ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤ 19ꯒꯤ ꯅꯨꯡꯊꯤꯜꯗ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯝꯃꯤꯇꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯁ꯭ꯇꯥꯐ ꯅꯔꯁꯁꯤꯡꯗ ꯌꯦꯡꯕꯤꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯈꯤꯗꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯇꯧꯗꯅ ꯄꯦꯟꯀꯤꯂꯔ ꯑꯃ ꯀꯥꯞꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯐꯤꯚꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥꯗ ꯄꯥꯎ ꯑꯃꯗ ꯑꯁꯥꯝꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯔꯦꯀꯦꯠ ꯊꯨꯒꯥꯏꯈ꯭ꯔꯦ, ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥ 13 ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯟꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯔꯦꯜꯋꯦ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯔꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯈꯤꯕ ꯂꯣꯏꯅꯅ ꯇꯤꯟꯆꯨꯀꯤꯌꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥ 13 ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯔꯦꯜꯋꯦ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯈꯤꯕ ꯔꯨꯇꯤꯟ ꯏꯟꯁꯄꯦꯛꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯔꯦꯀꯦꯠ ꯑꯁꯤꯒꯤ ꯂꯪꯂꯥ-ꯂꯪꯖꯤꯡ ꯊꯦꯡꯅꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯅꯨꯄꯤ ꯌꯥꯎꯅ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ 5 ꯐꯥꯈ꯭ꯔꯦ꯫ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯕꯗ ꯕꯤꯗ꯭ꯌꯨꯠ ꯗꯠꯇ ꯀꯧꯕ ꯑꯦꯀ꯭ꯌꯨꯖ ꯑꯃꯅ ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯕ ꯇꯦꯛꯁꯇꯥꯏꯜ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯝꯕꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯁꯥꯝꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯃꯇꯝ ꯁꯥꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯥ ꯊꯥꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡꯁꯤꯡꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯕꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯔꯥꯟꯕ ꯃꯐꯝꯗ ꯊꯥꯖꯤꯜꯂꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯑꯃꯗꯤ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯨꯍꯜꯂꯝꯕꯒꯤꯗꯃꯛꯇ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯦꯡꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯑꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯋꯤꯠ ꯍꯟꯇꯤꯡ ꯑꯁꯤ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯍꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯁꯔꯚꯥꯏꯚꯔꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯇꯧꯅꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯒ ꯄꯥꯎ ꯑꯃꯗ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯧꯈꯠꯆꯒꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯣꯁꯀꯣ ꯇꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯐꯦꯗꯔꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯦꯌꯔꯃꯦꯟ ꯗꯤꯃꯤꯇ꯭ꯔꯤ ꯃꯦꯗꯚꯦꯗꯦꯚꯅ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯗꯒꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥ ꯇꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ 2 ꯊꯥꯖꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯔꯁꯤꯌꯥꯒꯤ ꯍꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯦꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯊꯥꯖꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ, ꯋꯥ ꯉꯥꯡꯕ ꯁꯣꯏꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯕꯨ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯁꯤꯌꯥ ꯇꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ 2 ꯊꯥꯖꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯣꯜꯗ ꯋꯥꯔ ꯃꯇꯝꯗꯒꯤ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯅꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫